India na hadak yamna maming lairaba adukumba missile ama nuclear capable missile K4 missile hari TRTU under the madu develop torakpani aduga madugi to test tawkre aduga madugi test aduna hoji country pam mangakcha na yengdole kre even Bangladesh Pakistan China masina especially masi India gi surrounding the labor countries sing ase masi maru oida masi gi missile ase 3500 kilometer range paw the chalisni nuclear capable missile aduga South Korea na madu tawi Japan na madu tawi America na madu tawkre Iran na madu gi missile test tawi haidun tan lakpani adupu India su tawdabra Indian su khani mamangta Agni missile tawkre aduga hadak marak asinda K4 nuclear capable missile leseni masi land dagi fire tawdab nate mau project tawdre se submarine dagini haidi aduga masi gi submarine ase karigumba India Pakistan Bangladesh masi tawnarakpa tar India na makogi submarine ase Bay of Bengal da aduga Indian Ocean gi samudra India na phangmu homsing asida thamkhraga masi gi missile ase fire torakpa matamda Pakistan ka ilai laina Bangladesh ilai laina masi loina even Beijing fawbada aduga Thailand aswai thamkhraga di Beijing amdi China gi city kaya ta masi target tawba ngamba adugumba missile makalamani sini masi successful test fire tawkre aduga adum haina war oirakpa aduga war taw se India masi pampura te khoju pamde karasu pamde adubu masi China su lai China da si advanced oikrapa aduga intercontinental missile myamam lai panina karamba matamda kari oirakani khangmam te prithvi harise war ki matamde hojik matamda mai honing tawdana lairapa adugumba tanja tangkakni na hari pam missile asisu India gi laitabi yati haiduna masi test fire tawni sini sam successfully masi oikresini K4 missile DRDO ge andar da saba masi yamna high advanced adugum missile hairi report sing mention tawdi madudi hojik India gi K4 hariba missile ase masi 3500 kilometer ni atupu country mayam amada laiba atum tanate only prithvi the country taruk khaktani madugi marakta India ni aduga China da JL2 haiduna missile am laisini makoi gi missile city 7000 kilometer 7000 kilometer aduga India gi 3500 masigi double ni makoi da laise asigumba missile kara China dile China ke compare to rupti aponate da hojik adumapu hojik China amati India ke marak asida hojik tension leite yek nate aduga hana khara munar mato matuti waidre Russia na masi tension natuna hojik ti am phajaba mongta hojik India amati China ke marak jatra bani aduga flight ama mase hana continue kha torom da pakasu yaw mare madu subadan tawre sini tamangam te kam matam da kari oi kini America na thaji de sini hojik India amati China ke marak maru mapang oiduna hojik am phajana process tor lise masi thaji runu karaba matam da kari oini haipa wafam haisini report singa mention tawri madudi hojiki matam da China se marup aina lawbiati aduga hekta makoi da thaje dusi ade sini China tumin leiba se manung da makoi hekta kano tawsilak le sini aduga manung da makoi ase Pakistan gi anugum su taw Bangladesh gi anugum taw adugum su tawi aduna hojik India da hariba khujukulai se leita ya tabu aduna develop taw bani news sing te am nang khong dari ma di India gi capable missile mayama Brahmos Agni adugi marakta handa kisim su yausale masidi yam chokot ningai amati secure oibke adugu pol amani haitana